ꯕꯨꯠꯂꯨꯍꯧꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ኩንትꯔꯥ ꯁꯨꯕ ꯇꯥꯡꯀꯛ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯑꯣꯏꯖꯒꯦ ꯂꯤꯛꯂꯥꯒꯤ ꯍꯛꯆꯥꯡꯗꯒꯤ ꯍꯦꯛ ꯄꯥꯏꯊꯣꯔꯛꯂꯒ ꯑꯍꯥꯡꯕ ꯃꯥꯂꯪꯗꯨꯗ ꯀꯣꯌꯨꯡ ꯎꯪꯗꯨꯅ ꯂꯩ ꯃꯔꯛꯁꯤꯗ ꯂꯟꯆꯦꯟꯕꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯁꯨ ꯌꯨꯝꯁꯤꯗꯒꯤ ꯁꯦꯗꯥꯡꯐꯝ ꯂꯧꯔꯝꯕꯗꯒꯤ ꯑꯊꯦꯡꯕ ꯍꯤꯡꯗꯨꯗ ꯁꯥꯐꯣꯡꯂꯛꯏ ꯊꯋꯥꯏ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯅꯩ ꯂꯟꯆꯦꯟꯕꯤ ꯅꯪ ꯚꯨꯠ ꯂꯩꯕꯥꯛꯇ ꯆꯠꯄ ꯌꯥꯔꯅꯤ ꯊꯣꯏꯗꯣꯛꯅ ꯅꯪꯅ ꯃꯐꯝꯁꯤꯗ ꯄꯟꯊꯗꯨꯅ ꯂꯩꯕꯒꯤ ꯊꯣꯏꯅ ꯃꯔꯝ ꯂꯩꯗꯧ ꯃꯥꯟꯗ꯭ꯔꯦ ꯅꯪꯕꯨ ꯄꯨꯟꯅ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ ꯍꯥꯏꯗꯥꯏꯅꯦ ꯂꯤꯂꯤ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯑꯗꯨ ꯑꯗꯥ ꯇꯧꯔꯅꯨ ꯅꯪꯒꯤ ꯊꯕꯛꯁꯤ ꯂꯣꯏꯔꯒ ꯏꯕꯥꯅꯤ ꯄꯨꯟꯅ ꯚꯨꯠ ꯂꯩꯕꯥꯛꯇ ꯆꯠꯃꯤꯟꯅꯔꯁꯤ ꯑꯃꯔꯣꯝꯗ ꯑꯩꯗꯤ ꯅꯪ ꯌꯥꯎꯗꯅ ꯏꯊꯟꯗ ꯆꯠꯄ ꯉꯝꯂꯣꯏꯌꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯊꯕꯛ ꯊꯧꯔꯝꯁꯦ ꯂꯣꯏꯔꯒ ꯄꯨꯟꯅ ꯚꯨꯠ ꯂꯩꯕꯥꯛꯇ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ ꯑꯩꯒꯤ ꯊꯕꯛ ꯊꯧꯔꯝ ꯑꯌꯥꯝꯕꯗꯤ ꯂꯣꯏꯔꯕꯅꯤ ꯇꯧꯔꯤꯁꯦ ꯀꯨꯏꯗ꯭ꯔꯦ ꯃꯥꯏ ꯄꯥꯛꯀꯗꯕ ꯄꯖꯦꯡ ꯐꯤꯔꯥꯜꯗꯣ ꯊꯦꯠꯃꯤꯟꯅꯔꯒ ꯄꯨꯟꯅ ꯍꯟꯃꯤꯟꯅꯈ꯭ꯔꯁꯤꯀꯣ ꯑꯗꯨꯗꯤ ꯑꯁꯨꯝꯅ ꯂꯤꯂꯤ ꯑꯃꯗꯤ ꯂꯟꯆꯦꯟꯕꯤ ꯍꯥꯏꯅꯩ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯍꯤꯡꯁꯤꯃ ꯁꯦꯈꯔ ꯑꯃꯗꯤ ꯙꯅꯄꯇꯤ ꯇꯨꯝꯕ ꯌꯥꯗ ꯋꯥꯈꯟꯅꯩ ꯃꯤꯅ ꯑꯗꯨꯝ ꯉꯝꯃꯟꯈ꯭ꯔꯁꯦ ꯍꯥꯏꯔꯣ ꯃꯣꯏ ꯄꯥꯕꯨꯡ ꯃꯤꯅ ꯉꯝꯃꯟꯕꯒꯤ ꯊꯕꯛꯁꯦ ꯑꯩ ꯄꯥꯝꯗꯤ ꯄꯥꯝꯖꯈꯤꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯃꯥꯡꯂꯝꯆꯠꯇꯗꯤ ꯑꯩꯁꯨ ꯊꯧꯅꯥ ꯌꯥꯝꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯊꯧꯅꯥ ꯄꯨꯝꯕ ꯃꯌꯦꯡ ꯇꯥꯈꯤꯕꯗꯧꯅ ꯇꯧꯏ ꯀꯩꯅꯣꯗ ꯅꯨꯄꯥ ꯅꯠꯇꯕꯗꯧꯅ ꯅꯨꯄꯥ ꯃꯥꯟꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯉꯤꯗꯨꯕꯣ ꯃꯇꯝꯅ ꯁꯣꯟꯊꯍꯟꯕ ꯍꯥꯏꯗꯨꯅꯤ ꯑꯩꯗꯤ ꯍꯥꯏꯕꯤꯔꯤꯁꯤꯅꯤ ꯁꯣꯟꯊꯕꯒ ꯌꯥꯔꯣꯏ ꯃꯣꯏ ꯄꯥꯕꯨꯡ ꯌꯨꯝꯗꯨꯗ ꯂꯩꯕꯤ ꯑꯉꯥꯎꯕꯤꯗꯣ ꯃꯁꯥ ꯁꯥꯒꯜ ꯂꯥꯛꯇꯨꯅ ꯇꯥꯟꯊꯣꯛꯈꯤꯒꯗꯕꯅꯤ ꯃꯗꯨ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯒꯅ ꯍꯥꯠꯇꯣꯛꯈꯤꯕ ꯇꯥꯕ ꯑꯩꯁꯨ ꯍꯥꯠꯄꯒꯤ ꯐꯨꯟ ꯄ꯭ꯂꯥꯟꯅꯤ ꯈꯜꯂꯤꯕ ꯑꯁꯨꯝꯅꯅꯤꯗꯣ ꯅꯨꯡꯉꯥꯏꯅ ꯋꯥ ꯈꯟꯅꯔꯤꯉꯩ ꯕꯨꯠ ꯂꯤꯂꯤ ꯑꯃꯗꯤ ꯂꯟꯆꯦꯟꯕꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯅꯤꯗꯣ ꯃꯐꯝꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯥꯏꯁꯤꯜꯂꯛꯑꯦ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯨꯒꯦ ꯍꯥꯏꯗꯨꯅꯕꯨ ꯂꯥꯛꯄ ꯇꯥꯟ ꯆꯥꯟꯅꯅ ꯍꯦꯛ ꯋꯥꯔꯤ ꯁꯥꯕ ꯇꯥꯎ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯊꯦꯡꯅꯗꯨꯅ ꯇꯥꯔꯦ ꯑꯅꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯀꯥ ꯃꯅꯨꯡꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯂꯣꯟꯅ ꯇꯨꯞꯅ ꯇꯥꯗꯣꯏꯒꯤ ꯕꯨꯠ ꯂꯤꯂꯤꯗꯤ ꯃꯍꯧꯁꯥꯗꯒꯤ ꯃꯥꯒꯤ ꯁꯤꯛꯁ ꯁꯦꯟꯁ ꯈꯔ ꯋꯥꯡꯕꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯙꯅꯄꯇꯤ ꯃꯇꯩ ꯃꯅꯥꯎꯅ ꯁꯤꯜꯂꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯌꯥꯝ ꯆꯥꯟꯁ ꯋꯥꯡꯕꯒꯤ ꯃꯔꯝ ꯂꯩꯕꯅ ꯃꯐꯝꯁꯤꯗ ꯂꯟꯆꯦꯟꯕꯤ ꯍꯧꯅꯗꯨꯅ ꯐꯨꯛ ꯂꯥꯎꯅ ꯐꯥꯎꯖꯤꯜꯂꯛꯄꯅꯤ ꯍꯧꯖꯤꯛꯇꯤ ꯑꯅꯤꯗꯣ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯊꯣꯛꯂꯝꯃꯤ ꯙꯅꯄꯇꯤ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯁꯦꯈꯔ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯐꯔꯔꯣꯏ ꯍꯥꯏꯗꯨꯅ ꯐꯠꯇ꯭ꯔꯗꯤ ꯊꯥꯅꯨꯡ ꯌꯧꯅ ꯐꯠꯇꯕ ꯇꯝꯕ ꯇꯥꯏ ꯑꯗꯨ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯅꯈꯨꯠꯇ ꯂꯥꯏꯁꯦꯟꯁ ꯄꯥꯏꯔꯤꯗꯣ ꯀꯔꯤꯒꯤꯅꯣ ꯃꯗꯨꯒꯤ ꯁꯤꯖꯤꯟꯅꯐꯝ ꯈꯪꯗ꯭ꯔꯕ꯭ꯔꯣ ꯃꯃꯥ ꯂꯥꯏꯁꯦꯟꯁ ꯒꯟ ꯄꯥꯏꯔꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯂꯤꯛꯂꯥꯗꯨꯗ ꯀꯥꯞꯄꯣꯁꯤꯔ ꯀꯥꯞꯄ ꯇꯥꯕꯅꯤ ꯃꯣꯏ ꯄꯥꯕꯨꯡ ꯅꯆꯥꯅꯨꯄꯤꯒꯤ ꯂꯝꯕꯤꯗ ꯌꯦꯠꯂꯤꯕꯗꯤ ꯃꯍꯥꯛꯅꯤ ꯇꯤꯡꯈꯪꯗꯤ ꯇꯤꯡꯈꯪꯅ ꯍꯟꯕ ꯇꯥꯕ ꯅꯨꯄꯤ ꯋꯥꯐꯝꯁꯤ ꯂꯨꯏꯗ ꯂꯨꯕ ꯂꯨꯗꯕ ꯑꯩ ꯈꯪꯗꯦ ꯅꯆꯥꯅꯨꯄꯤꯒꯤ ꯐꯤꯕꯝꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯨꯁꯤꯜꯂꯛꯏꯕꯁꯤꯗꯤ ꯅꯣꯡꯃꯩꯅ ꯍꯦꯛꯇ ꯀꯥꯞꯇꯨꯅ ꯍꯥꯠꯄ ꯍꯥꯏꯕꯗꯨꯕꯨ ꯌꯥꯔꯦ ꯁꯗꯨ ꯆꯪꯖꯕ ꯃꯃꯥꯄꯣꯛꯀꯤ ꯃꯤ ꯍꯥꯠꯇꯕꯗꯧꯅ ꯅꯈꯨꯠꯇ ꯀꯌꯥꯅꯣ ꯇꯨꯝꯈ꯭ꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁꯇ ꯈꯨꯔꯧ ꯊꯥꯡꯉꯛꯄ ꯀꯌꯥꯒꯤ ꯃꯪꯒꯠ ꯀꯦꯜꯍꯟꯈꯤꯕ ꯅꯠꯇ꯭ꯔꯣ ꯃꯣꯏ ꯄꯥꯕꯨꯡ ꯅꯈꯨꯠꯇ ꯁꯛꯇꯤ ꯄꯥꯏꯕ ꯅꯪꯅ ꯃꯤꯆꯝ ꯑꯃꯒꯨꯝ ꯋꯥ ꯉꯥꯡꯊꯣꯔꯛꯄꯁꯦ ꯑꯩꯗꯤ ꯇꯥꯕꯗ ꯁꯥꯊꯤꯅ ꯋꯥꯏꯀꯣ ꯏꯈꯨꯠꯇ ꯁꯛꯇꯤ ꯄꯥꯏꯔꯦ ꯍꯥꯏꯗꯨꯅꯕꯨ
ꯑꯩꯅ ꯇꯧꯅꯤꯡꯕ ꯏꯅꯤꯡ ꯇꯧꯕꯗꯤ ꯃꯗꯨ ꯂꯥꯜꯂꯣꯏꯗ꯭ꯔꯥ? ꯃꯐꯝ ꯃꯇꯝ ꯍꯥꯏꯕ ꯑꯃꯁꯨ ꯌꯦꯡꯗꯕ ꯌꯥꯔꯣꯏ꯫ ꯑꯩꯗꯤ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ꯫ ꯂꯤꯛꯂꯥ ꯍꯥꯏꯗꯣ ꯍꯥꯠꯇꯣꯛꯈꯣ꯫ ꯃꯗꯨꯗ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯏꯪꯒꯅꯤ, ꯋꯥꯏ ꯁꯪꯒꯅꯤ꯫ ꯃꯗꯨ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦꯅꯦ꯫ ꯍꯦꯛ ꯍꯥꯏꯔꯨꯔꯒ ꯌꯥꯗꯦ ꯌꯥꯗꯦ, ꯈꯨꯅꯦꯛ ꯅꯦꯛꯅꯤ ꯍꯥꯏꯔꯁꯨ ꯍꯦꯛꯇ ꯇꯣꯛꯏ꯫ ꯊꯑꯣꯏꯒꯤ ꯋꯥ ꯑꯝꯇ ꯃꯦꯟ ꯇꯥꯅ ꯉꯥꯡꯕꯁꯨ ꯌꯥꯕ ꯅꯠꯇꯦ꯫ ꯅꯪꯅ ꯇꯧꯖꯕ ꯁꯥꯕ ꯑꯃ ꯁꯤꯗ ꯑꯩꯗꯤ ꯃꯩꯊꯛꯇ ꯉꯧꯔꯦ꯫ ꯑꯩꯁꯨꯅꯦ ꯄꯥꯔꯇꯤꯒꯤ ꯇꯤꯀꯦꯠ ꯇꯥꯟꯅꯔꯤꯕꯅꯤ, ꯂꯥꯛꯀꯗꯕ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟꯁꯤꯒꯤ꯫ ꯃꯁꯤꯗ ꯑꯩꯅ ꯀ꯭ꯔꯥꯏꯝ ꯑꯃ ꯆꯦꯟꯅꯔꯒ ꯍꯟꯗꯛꯀꯤ ꯚꯣꯠꯁꯤꯗ ꯂꯦꯞꯀꯦ ꯈꯜꯂꯤꯕ ꯑꯁꯥꯁꯤꯗꯤ ꯑꯃꯨꯛ ꯀꯥꯏꯗꯣꯔꯤꯕ꯫ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦ, ꯃꯣꯏ ꯄꯥꯕꯨꯡꯗꯤ ꯄꯨꯛꯅꯤꯡꯗ ꯃꯔꯣꯜ ꯑꯅꯤ ꯂꯣꯟꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯀꯣ꯫ ꯅꯆꯥꯅꯨꯄꯤꯁꯤꯒꯤ ꯀꯔꯤꯝꯇ ꯈꯟꯗꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯚꯣꯠꯅ ꯅꯆꯥꯅꯨꯄꯤꯗꯒꯤ ꯍꯦꯟꯅ ꯂꯨꯔꯕ ꯅꯠꯇ꯭ꯔꯣ? ꯙꯅꯄꯇꯤ, ꯋꯥ ꯉꯥꯡꯕꯗ ꯆꯨꯝꯅ ꯉꯥꯡꯉꯨ꯫ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯐꯩꯔꯕꯣ ꯃꯣꯏ ꯄꯥꯕꯨꯡ? ꯕꯅꯥꯟꯒ ꯂꯥꯜꯂꯕ꯭ꯔꯥ ꯍꯥꯏꯁꯦ? ꯒ꯭ꯔꯥꯃꯥꯇꯤꯀꯦꯜ ꯃꯤꯁꯇꯦꯛꯀ ꯌꯥꯎꯔꯕ꯭ꯔꯣ? ꯍꯩ, ꯁꯑꯣꯝꯅ ꯈꯣꯏꯍꯤ ꯊꯛꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯈꯣꯏ ꯃꯌꯨꯝꯗ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯃꯇꯥꯡ ꯃꯇꯝ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ꯫ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯃꯃꯥꯡꯉꯩꯗ ꯂꯩꯁꯅꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯁꯣꯏꯕꯗꯒꯤ ꯀꯥꯔꯅ ꯊꯣꯝꯇꯠꯄꯗ ꯁꯤꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯕꯤꯔꯤꯕ꯭ꯔꯥ ꯃꯣꯏ ꯄꯥꯕꯨꯡ? ꯃꯣꯏ ꯄꯥꯕꯨꯡꯅ ꯊꯧꯕ ꯀꯥꯔ ꯈꯨꯊꯧꯗꯅꯤ ꯂꯩꯁꯥꯕꯤꯗꯨꯅ ꯂꯥꯟꯈꯤꯕꯗꯣ ꯀꯥꯎꯕꯤꯔꯕ꯭ꯔꯣ? ꯙꯅꯄꯇꯤꯅ ꯀꯥꯔ ꯑꯦꯛꯁꯤꯗꯦꯟ ꯑꯃꯒꯤ ꯋꯥꯐꯝ ꯄꯜꯂꯛꯄꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯁꯦꯈꯔ꯫ ꯃꯥꯅꯤ, ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯕꯨ ꯃꯥꯒꯤ ꯀꯥꯔꯅ ꯊꯣꯝꯗꯠꯂꯝꯂꯒ ꯍꯟꯅ ꯐꯥꯎ ꯌꯦꯡꯂꯝꯗꯅ ꯆꯦꯟꯈꯤꯕ꯫ ꯀꯦꯁꯇꯨꯗ ꯃꯥ ꯌꯥꯝ ꯆꯥꯎꯅ ꯆꯦꯟꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯤꯆꯪ ꯁꯪꯒ ꯂꯩꯕꯅ ꯑꯆꯨꯝꯕꯗꯤ ꯑꯔꯥꯟꯕꯅ ꯃꯈꯨꯠ ꯇꯨꯡꯕꯨꯟꯅꯔꯒ ꯃꯆꯤꯟ ꯃꯦꯟꯈꯤ꯫ ꯌꯥꯝ ꯂꯥꯏꯅ ꯃꯆꯤꯟ ꯃꯦꯟꯈꯤ꯫ ꯋꯥ ꯉꯥꯡꯕ ꯊꯣꯛꯇꯅꯕ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯌꯥꯝ ꯍꯩꯅ ꯅꯥꯟꯊꯣꯛꯈꯤꯕꯅꯤ꯫ ꯀꯥꯔ ꯑꯦꯛꯁꯤꯗꯦꯟꯗꯨꯗ ꯃꯥ ꯆꯦꯟꯅꯩ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯈꯤꯗꯦ꯫ ꯊꯧꯗꯣꯛꯁꯤꯗ ꯃꯔꯥꯜ ꯂꯩꯖꯗꯕꯤ ꯂꯩꯁꯅꯥ ꯀꯧꯕꯤ ꯂꯩꯁꯥꯕꯤꯗꯨꯗꯤ ꯊꯋꯥꯏ ꯊꯥꯈꯤ꯫ ꯃꯥꯒꯤ ꯑꯆꯨꯝ ꯑꯔꯥꯟꯒꯤ ꯕꯤꯆꯥꯔ ꯐꯪꯗꯅ ꯅꯧꯅ ꯄꯨꯟꯁꯤ ꯂꯣꯝꯈꯤ꯫ ꯁꯦꯈꯔꯅ ꯆꯩꯍꯜꯂꯦ ꯙꯅꯄꯇꯤꯗ ꯃꯃꯤꯠ ꯃꯅꯥ ꯁꯪꯗꯣꯛꯂꯒ, ꯅꯪꯒꯤ ꯋꯥꯍꯩꯁꯤꯡꯁꯦ ꯍꯦꯃꯟꯗ꯭ꯔꯣ? ꯃꯤꯅ ꯇꯥꯔꯒ ꯑꯩꯁꯦ ꯀꯔꯤꯅꯤ ꯍꯥꯏꯅꯈꯤꯅꯤ? ꯈꯨꯠꯇ ꯄꯥꯏꯕ ꯁꯛꯇꯤ ꯑꯃꯒ ꯂꯣꯏꯅꯅ ꯄꯣꯂꯤꯇꯤꯀꯦꯜ ꯐꯤꯒꯔ ꯑꯃ ꯁꯥꯒꯠꯂꯤꯕ ꯑꯩꯁꯦ ꯃꯤꯅ ꯇꯥꯈ꯭ꯔꯒ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ? ꯙꯅꯄꯇꯤꯅ, ꯃꯣꯏ ꯄꯥꯕꯨꯡꯅ ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯌꯥꯝꯅ ꯀꯟꯊꯤ ꯊꯣꯛꯅ ꯁꯥꯎꯕꯤꯒꯗꯕ ꯅꯠꯇꯦ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯗꯣꯝꯕꯨ ꯊꯧꯅꯥ ꯄꯤꯖꯕꯅꯤ꯫ ꯏꯕꯥꯅꯤ ꯈꯛꯇ ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯤꯗ ꯉꯥꯡꯅꯕ ꯋꯥꯁꯤꯕꯨ ꯀꯅꯥꯅ ꯇꯥꯗꯣꯏꯅꯣ? ꯑꯅꯤꯗꯣ ꯃꯈꯥ ꯇꯥꯅ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ꯫ ꯃꯃꯥ, ꯅꯤꯡꯊꯧꯒꯤ ꯃꯅꯥ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤ ꯍꯥꯏꯅꯕ ꯑꯃꯁꯨ ꯂꯩꯕꯅꯤꯀꯣ꯫ ꯌꯥꯔꯦꯗ, ꯁꯤꯃꯦꯟ ꯆꯦꯛꯅ ꯇꯣꯠꯂꯒ ꯋꯥꯡꯅ ꯈꯥꯀꯠꯄ ꯆꯦꯛꯄꯜꯗꯕꯨ ꯀꯔꯝꯕ ꯅꯤꯡꯊꯧꯒꯤ ꯃꯅꯥ ꯐꯛꯂꯥꯡꯗ ꯊꯦꯠꯇꯣꯔꯤꯒꯦ? ꯃꯇꯝꯁꯦ ꯌꯥꯝ ꯆꯥꯎꯈꯠꯂꯕꯅꯤ꯫ ꯙꯅꯄꯇꯤ, ꯅꯪꯒꯤ ꯆꯤꯟꯁꯤꯗꯤ ꯑꯩꯒꯤ ꯆꯤꯟꯁꯤꯗꯒꯤ ꯅꯠꯇ꯭ꯔꯣ? ꯃꯤꯌꯥꯝꯅ ꯌꯥꯕ ꯃꯤꯁꯛ ꯑꯃ ꯉꯁꯤ ꯃꯣꯏ ꯄꯥꯕꯨꯡꯅ ꯑꯣꯏꯕ ꯐꯪꯂꯤꯕ? ꯑꯗꯨ ꯑꯗꯥ ꯈꯪꯗꯦ꯫ ꯂꯩꯁꯅꯥ ꯍꯥꯏꯕꯤ ꯂꯩꯁꯥꯕꯤꯅ ꯄꯨꯟꯁꯤ ꯃꯥꯡꯈꯤꯕꯒꯨꯝ ꯂꯤꯛꯂꯥ ꯍꯥꯏꯁꯤꯁꯨ ꯒꯥꯔꯤꯅ ꯊꯣꯝꯒꯦꯔꯥ ꯇꯛꯊꯠꯀꯦꯔꯥ ꯑꯃ ꯇꯧꯔꯒ ꯀꯣꯛ ꯃꯥꯒꯤ ꯄꯨꯟꯁꯤꯁꯦ ꯂꯣꯏꯁꯤꯟꯈꯣ꯫ ꯙꯅꯄꯇꯤ, ꯑꯩꯕꯨ ꯐꯤꯕꯝꯁꯤꯗ ꯑꯩ ꯐꯤꯕꯝ ꯅꯨꯡꯕꯝꯒ ꯈꯪꯗꯦꯀꯣ꯫ ꯑꯩꯅ ꯇꯧ ꯍꯥꯏꯕꯗꯨꯗ ꯇꯧꯒꯗꯕꯅꯤ꯫ ꯌꯥꯗ꯭ꯔꯦꯗꯅ, ꯑꯩꯅ ꯑꯣꯏꯅ ꯇꯧꯔꯛꯀꯅꯤ꯫ ꯑꯩꯁꯨ ꯏꯆꯥꯁꯦ ꯅꯨꯡꯁꯤꯅꯦ꯫ ꯆꯤꯟꯗꯅ ꯏꯆꯥ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯇꯧꯊꯣꯛꯔꯤꯕ ꯊꯕꯛꯁꯤꯡꯗꯨꯗꯤ ꯅꯨꯡꯁꯤꯗꯕ ꯉꯥꯛꯇ꯫ ꯈꯪꯗ꯭ꯔꯦꯗ, ꯑꯩ ꯁꯤ ꯌꯧꯁꯤꯜꯂꯛꯑꯗꯤ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯃꯔꯩ ꯇꯨꯔꯩ ꯇꯧꯅꯗꯨꯅ ꯋꯥ ꯈꯟꯅꯕꯗꯨ ꯇꯥꯕꯗ ꯕꯨꯠ ꯂꯤꯂꯤꯗꯤ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥꯗꯣ ꯊꯛꯇꯪ ꯅꯤꯛꯏ꯫ ꯕꯨꯠ ꯂꯤꯂꯤ ꯑꯍꯥꯡꯕ ꯃꯥꯂꯪꯗꯨꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯁꯨ ꯃꯥꯒꯤ ꯄꯋꯥꯔ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯂꯦ꯫ ꯃꯃꯤꯠ ꯑꯅꯤꯗꯣ ꯆꯦꯖꯦꯠ ꯎꯏꯁꯤꯟꯈꯤ꯫ ꯍꯦꯛ ꯎꯏꯁꯤꯟꯈꯤꯕꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯦꯛꯁꯤꯗꯦꯟꯒꯤ ꯃꯔꯝ ꯑꯗꯣ ꯃꯤꯠꯅ ꯆꯤꯡꯁꯤꯟꯗꯨꯅ ꯌꯦꯡꯉꯤ꯫ ꯇꯥꯏꯝꯂꯥꯏꯟꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕ ꯉꯝꯕ ꯕꯨꯠ ꯂꯤꯂꯤ
मागी टॉप टॉप पावर सिजनब होरक्ले बुट लिली मसामक मांगलम चत्त थोकिबा थौदोक अमबो हक्थेंगना उबा ngamba पावर दुनि माना सिजनरिबा स्विप अमदा शेखरना यू ngौरी ngौरी थौरी यूगी मयाइदा कार की इंजन दुसु मथौ हापे कार दो असुकी मतिक यांगे कार की इंजन मनिंगदना ममानब खरा इखंग खंगुदना लंबी दुदा चुमना लांथोक चरकपा लेस्नाबु थोम लेस्ना फना सांगना पाय अदुगु मसादो तिंथोकुम द कोनसिन हिगी लाउरमलगा ngana kangphalda sor honbagum masaigu lingling chatpagum chatlamlaga hujikti ma aroi be yap tanki lesnabu kaduna hek thombaga yugi ni sapumba maying takhibadong na tawi shekhar taibang wakhal tarak padong na tawi asok padu lokhatuna laying naba hospital da pukhat pibagi saru ma chenarakani chelo uda bayade haibagi matagum hujikti thawai mangba yade मीन उखिनी खंखिनी मा चोप यादे हाइबगी मतागुम हौजिक्ति असोकपदो हन्ना फाउ यंगलमदना कारदो लेजबि थादुना थौखि लंबी मपालदुदा इहिंग नाइंगसा लेस्नादी सोरदो चनिंग चमांग समनदना याम वाना होले चैना मरक्ता मिलु पिरा जिनबाल थोकना वायमता हाइब ngамद्रसु पुनिंगददी मरो लोले कना कना लेगे आई भूमुक्त कनबियो कना कना लेगे मिलुद पिरा लाइबक थीबी पलेम इमा अपोकपी नचाना इमा की लंगन सिंगमद्रे नचा की पुंची खांगु तक लोमले हंतक मपोक सिमगिदी इमा इसा काइनर असी आरगलेसना अरोइब सोर होनखि अदुबु निंगमदब पेंदबना पुनसिनब मागी थवाई मिरेलदी लाइरमलेंद यौब ngамदा मेरा लंबा ओय हौजिक्ति बुलेबाक त खुंदारखे मिरमलेन लाइरमलेन अनिगी ताइनबद लैब बुलेबाक त मागी थवाइना चंगजफम फंखि निमितुदगी हौना लेस्नाना बुलेबाक त लेसा तंबा होखि हौखिब थौदोकसिंगदो सिंगसिलगा येंगबा लोरकपदा उसिलंबा बुट लिलीगी ममित अनिदो पांगथोरे बुट लिलीना माना उखिबसिंगदो लंचेन बिजसु उहलमे अनिदो हौजिक्ति पुनसिन्ने मिनुक्सि खंगदबा अहिंगबसिंगसिगी मथक्ता लालोंग अमा संगसिनगे हाइबगी बुट लिलीना ओ नंग ओइरे सुलोचनागी मपा खांगु थक्ता इता लेस्नागी पुनसिना लोंखिबा नंगुंबा मिनुंगसि मसेट अमता फावबा खंगदबा मिसक अमगी खुत्ता पुंसी अमदा लोंखिबा अइना बुलेबाक थादोलमदायदा लेस्नादा सकलंबा वासक अमदी अइना ngakpa ngamdore मा हातपदा चेनबा मिसकतो अइना सोयदना पुथोकनी वासकलमदि अदुबु ngasiदी अइना सकलंबा वासकतो नुंगदमा मान चानबिदुना सखिबा वासकसु ngasiदी थुंगनबिदौरे कयादा नुंगाइरबा लिलीएगी बुटकी पुंसी लंचेनबिनमु मतु पांदबा सासिंगसे लेमना थारोइदबनी अदुमंगनी अइना खल्लिबा कैदौनुंगदा लेमना थारोइ ngasiगी अहिंगसिदा परा तंबिबा ताइ कमदौना तंबिदुने लिली बुट एखोयमा लाई हाइबगी समिंदी फंगनबा याद्रे मागी धनपति हाइबा नुपीसिगी मसादा अइ चंगसिलगा थबक तौगे हौजी होय चंगसिलो अइ कुमै येंगे लंचेनबिना हाइबका तौबना हानबी लिलीगी थवाई मिरेलदो धनपति हक्चांगदा सोंगसिनखि धनपति हक्चांगदा हेक चुपसिनबगा धनपति मसादो ताइबंगपाल काउख्रे खोंजेलदो निंगनिक लाउरदुना मागी थोकपा मा तौरे मपुरोइबा शेखरदो उनसिलगा हाय शेखर शेखर ममित मना लंखले ngसाइदगी मचागी मरमदा वा तानबा कैदौसिगे
ꯀꯨꯞꯅ ꯈꯟꯅꯔꯤꯉꯩ ꯃꯔꯛꯁꯤꯗ ꯍꯦꯛꯇ ꯃꯐꯠ ꯑꯃꯗ ꯇꯧꯔꯛꯄꯅꯤ꯫ ꯁꯦꯈꯔꯅ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯉꯥꯡꯉꯤꯗꯨꯅ? ꯑꯩꯁꯤꯕꯨ ꯅꯪꯒꯤ ꯃꯤꯠꯇ ꯅꯈꯥꯒꯤ ꯑꯉꯥꯡ ꯑꯣꯏꯅ ꯎꯔꯕ꯭ꯔꯣ? ꯙꯅꯄꯇꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯄꯅꯤ꯫ ꯙꯅꯄꯇꯤ ꯎꯁꯤꯠꯇꯅ ꯈꯨꯝꯂꯩ꯫ ꯁꯦꯈꯔ ꯀꯧꯕ ꯃꯤꯗ ꯁꯦꯈꯔ ꯀꯧꯗ꯭ꯔꯗꯤ ꯀꯩ ꯀꯧꯗꯣꯏꯅꯣ ꯍꯥꯏꯁꯦ? ꯍꯣꯏ ꯃꯇꯣꯏꯔꯦ ꯅꯪ ꯇꯣꯏꯔꯦ꯫ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯅꯣ? ꯑꯩꯕꯨꯁꯨ ꯀꯥꯔꯅ ꯊꯣꯝꯗꯠꯄꯤꯒꯦ ꯍꯥꯏꯔꯣ? ꯀꯩꯅꯣ ꯅꯨꯄꯤ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯣ? ꯍꯣ ꯑꯆꯨꯝꯕ ꯍꯥꯏꯕꯅꯤ꯫ ꯃꯤꯅ ꯇꯥꯈ꯭ꯔꯒ ꯑꯩꯁꯦ ꯀꯔꯤꯅꯤ ꯍꯥꯏꯅꯅꯤ? ꯍꯥꯏꯅꯅꯤꯡꯕ ꯍꯥꯏꯅꯖꯁꯅꯨ, ꯃꯗꯨꯒꯤ ꯊꯣꯏꯅ ꯑꯩꯉꯣꯟꯗ ꯃꯊꯧ ꯇꯥꯗꯦ꯫ ꯍꯩ ꯅꯪꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ? ꯃꯊꯣꯡ ꯈꯪꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯂꯒ ꯃꯤꯐꯠꯇ ꯆꯤꯟꯊꯤꯕ, ꯅꯪꯒ ꯂꯩꯃꯤꯟꯅꯕ ꯀꯤꯔꯦꯗ ꯑꯩꯗꯤ꯫ ꯙꯅꯄꯇꯤ ꯀ꯭ꯔꯦꯛ ꯆꯨꯔꯛꯀꯅꯨ꯫ ꯀ꯭ꯔꯦꯛ ꯆꯨꯕꯤꯅꯤ ꯑꯩꯈꯣꯏꯗꯤ꯫ ꯑꯩꯔꯣ ꯅꯪꯂꯣ ꯆꯨꯔꯤꯅ? ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨꯕꯣ? ꯀꯣꯛꯀ ꯀꯣꯛ ꯁꯥꯕꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯁꯥꯍꯜꯂꯛꯀꯅꯨ ꯙꯅꯄꯇꯤ꯫ ꯅꯪꯅ ꯀꯣꯛ ꯁꯥꯔꯤꯕ? ꯅꯪꯕꯨ ꯀꯣꯛ ꯁꯥꯕ ꯍꯩꯕ꯭ꯔꯅꯦ? ꯀꯣꯛ ꯁꯥꯔꯤꯕꯗꯤ ꯑꯩꯅꯦ, ꯅꯪꯒꯤ ꯑꯃꯣꯠꯄ ꯃꯌꯥꯝ ꯀꯨꯞꯁꯤꯟꯅꯕ꯫ ꯙꯅꯄꯇꯤ ꯅꯪ ꯉꯁꯤ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯕ ꯁꯣꯏꯔꯣꯏ꯫ ꯋꯥ ꯉꯥꯡꯕꯗꯅꯦ ꯆꯨꯝꯅ ꯉꯥꯡꯉꯨ, ꯀꯐꯥꯠꯀꯅꯨ꯫ ꯏꯁ ꯀꯐꯥꯠꯄꯌꯦ? ꯍꯦ ꯁꯛ ꯅꯪꯅ ꯉꯥꯡꯖꯕ ꯁꯥꯕꯃꯛꯇꯕꯨ ꯔꯥꯁꯤ ꯌꯥꯎꯗꯦꯀꯣ ꯌꯥꯝꯅ꯫ ꯙꯅꯄꯇꯤ ꯅꯪ ꯀꯩꯗꯧꯔꯒꯦ? ꯌꯥꯔꯦ ꯃꯤꯐꯠꯇ ꯀꯧꯕꯤꯔꯛꯀꯅꯨ ꯑꯝꯇ꯫ ꯃꯤꯅ ꯇꯥꯈ꯭ꯔꯒ ꯅꯪ ꯑꯩꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅꯈꯤꯅꯤ? ꯃꯤꯐꯠꯇꯕꯨ ꯃꯤꯐꯠꯇ ꯍꯥꯏꯗ꯭ꯔꯗꯤ ꯀꯔꯤ ꯍꯥꯏꯒꯅꯤ? ꯙꯅꯄꯇꯤ ꯅꯪ ꯉꯥꯎꯔꯕꯣ? ꯉꯥꯎꯔꯦ, ꯑꯩ ꯉꯥꯎꯔꯦ, ꯅꯪꯅ ꯉꯥꯎꯍꯜꯂꯦ ꯑꯩꯕꯨ꯫ ꯙꯅꯄꯇꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡꯁꯤꯅ ꯌꯥꯝ ꯄꯥꯈꯠꯍꯜꯂꯦ ꯁꯦꯈꯔ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯃꯥꯅ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕꯤ ꯑꯃꯒꯨꯝ ꯁꯛꯂꯣꯟ ꯂꯥꯡꯉꯛꯄ, ꯆꯨꯝꯅ ꯋꯥ ꯈꯟꯅꯔꯝꯕꯗꯒꯤ ꯊꯣꯛ ꯂꯥꯎꯅ ꯃꯆꯨ ꯑꯣꯟꯊꯣꯔꯛꯄꯁꯤꯅꯅꯤ ꯃꯥꯅ ꯑꯀꯤꯕ ꯐꯪꯂꯤꯕ꯫ ꯑꯀꯤꯕꯁꯨ ꯐꯥꯎꯔꯦ, ꯀꯔꯤꯒꯤꯗꯤ ꯐꯥꯎꯔꯣꯏ? ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯑꯍꯤꯡꯁꯤꯗ ꯀꯣꯏꯂꯥꯎ ꯂꯥꯎꯕꯁꯤꯗ ꯃꯤꯅ ꯇꯥꯈ꯭ꯔꯒ ꯀꯝꯗꯧꯕ ꯑꯁꯤꯅꯤ ꯃꯥꯅ ꯈꯜꯂꯤꯕ꯫ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯔꯝꯗꯦ, ꯇꯦꯊꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯇꯦꯊꯕꯗꯤ ꯂꯥꯏꯔꯗꯅ ꯍꯦꯟꯅ ꯑꯗꯨꯝ ꯍꯦꯟꯖꯜꯂꯛꯄꯗꯧꯅ ꯇꯧꯏ꯫ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯔꯛꯇ꯭ꯔꯦ꯫ ꯋꯥ ꯆꯨꯝꯅ ꯁꯨꯝ ꯉꯥꯡꯅꯔꯝꯕꯗꯒꯤ ꯈꯨꯠ ꯌꯥꯎꯅꯔꯛꯑꯦ꯫ ꯈꯨꯠ ꯌꯥꯎꯔꯛꯄꯁꯤꯗ ꯅꯨꯄꯤ ꯅꯨꯄꯥ ꯈꯥꯏꯗꯅ ꯐꯨꯅꯔꯛꯑꯦ꯫ ꯂꯤꯂꯤꯒꯤ ꯊꯋꯥꯏ ꯆꯪꯈ꯭ꯔꯕꯅ ꯃꯔꯝ ꯑꯣꯏ ꯙꯅꯄꯇꯤꯅ ꯃꯄꯨꯔꯣꯏꯕꯗꯨꯁꯨ ꯐꯨꯕ ꯍꯧꯔꯛꯂꯦ꯫ ꯑꯃꯅ ꯋꯥ ꯉꯥꯡꯗꯅꯕ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯦꯜꯂꯨꯕꯅꯤ, ꯑꯗꯨꯗ ꯑꯃꯅ ꯄꯣꯄꯥ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯦꯜꯂꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯦꯜꯂꯤꯕ ꯈꯨꯠꯇꯨꯗ ꯃꯌꯥꯅ ꯆꯤꯛꯄꯗꯒꯤ ꯍꯦꯟꯅ ꯃꯄꯨꯔꯣꯏꯕꯗꯨꯗ ꯑꯣꯜꯂꯒ ꯊꯥꯔꯛꯄꯅꯤ꯫ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯦ ꯉꯁꯤ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧꯁꯦ꯫ ꯈꯜꯂꯨꯕꯗ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯗꯦ꯫ ꯀꯔꯤꯅꯣ ꯉꯁꯤ ꯙꯅꯄꯇꯤꯅ ꯇꯧꯔꯤꯕꯁꯦ ꯈꯜꯂꯨꯕꯗ ꯑꯁꯤꯒꯨꯝꯕ ꯁꯛꯂꯣꯟ ꯑꯃꯨꯛꯇꯁꯨ ꯃꯥꯗꯤ ꯈꯛ ꯎꯈꯤꯗ꯭ꯔꯦ꯫ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯗꯕ ꯑꯃ ꯃꯆꯤꯡ ꯃꯆꯣꯟ ꯐꯨꯗꯣꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯅꯤ ꯀꯥꯎꯊꯣꯛꯄ ꯃꯈꯩ ꯃꯥꯅ ꯑꯗꯨꯝ ꯈꯨꯠ ꯌꯥꯎꯁꯤꯜꯂꯛꯑꯦ, ꯃꯆꯤꯟꯗ ꯄꯣꯔꯣꯛ ꯁꯣꯟꯗꯨꯅ꯫ ꯅꯪꯇ ꯏꯈꯨꯠ ꯄꯦꯟꯅ ꯐꯨꯔꯒ ꯂꯣꯏꯔꯦ, ꯄꯦꯟꯗ꯭ꯔꯤꯐꯥꯎ ꯐꯨꯔꯒ ꯂꯣꯏꯔꯦ, ꯅꯪꯇ ꯐꯨꯔꯒꯦ꯫ ꯃꯤꯍꯥꯠꯄ, ꯃꯤꯊꯤꯕꯣꯡ ꯃꯤꯇꯝꯕ, ꯅꯪꯅ ꯕꯣꯠ ꯂꯦꯞꯄꯒ ꯂꯩꯕꯥꯛ ꯁꯦꯕꯥ ꯇꯧꯒꯗꯕ ꯅꯠꯇꯦ꯫ ꯁꯦꯈꯔꯁꯨ ꯇꯔꯪ ꯃꯥꯂꯪ ꯑꯃ ꯆꯠꯂꯦ꯫ ꯃꯁꯥꯗꯣ ꯃꯥꯁꯨ ꯅꯥꯄꯨ ꯑꯝꯇꯗꯤ ꯇꯥꯖꯗꯦ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯑꯀꯤꯕ ꯇꯝꯊꯤꯔꯕ ꯙꯅꯄꯇꯤꯒꯤ ꯁꯛꯂꯣꯟ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯈꯟꯅ ꯆꯩꯅꯕ ꯂꯥꯎꯅꯔꯛꯄ ꯃꯈꯣꯟꯅ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯅꯤꯜꯂꯛꯂꯕꯗ ꯍꯧꯖꯤꯛꯇꯤ ꯁꯨꯂꯣꯆꯅꯥꯁꯨ ꯇꯥꯔꯗꯨꯅ ꯃꯃꯥꯒ ꯃꯄꯥꯒ ꯑꯅꯤꯅ ꯂꯥꯎꯅꯗꯨꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯣꯝꯗ ꯂꯥꯛꯑꯦ꯫ ꯃꯃꯥꯒ ꯃꯄꯥꯒ ꯃꯈꯨꯠ ꯃꯁꯥ ꯌꯥꯎꯅꯔꯒ ꯐꯨꯅꯔꯝꯕꯗꯨ ꯎꯕꯗ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯦ꯫ ꯃꯥꯁꯨ ꯃꯃꯥꯒ ꯃꯄꯥꯒ ꯑꯅꯤꯅ ꯈꯠꯅꯔꯤꯕꯗꯣ ꯆꯪꯁꯤꯜꯂꯒ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯈꯥꯝꯅꯕ ꯍꯣꯠꯅꯔꯤꯕꯗꯣ ꯑꯔꯦꯝꯕ ꯇꯥꯏ꯫ ꯃꯆꯥꯅꯨꯄꯤ ꯁꯨꯂꯣꯆꯅꯥꯁꯨ ꯃꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯈꯠꯅꯕ ꯈꯥꯝꯗꯣꯛꯄ ꯆꯪꯂꯨꯕ ꯃꯉꯣꯟꯗꯁꯨ ꯇꯥꯟꯅ ꯇꯥꯟꯅꯅ ꯑꯣꯟꯁꯤꯜꯂꯛꯑꯦ꯫ ꯐꯨꯗꯣꯏꯒꯤ ꯆꯩꯗꯣꯏꯒꯤ ꯑꯔꯦꯝꯕ ꯊꯣꯛꯈꯤ ꯍꯥꯏꯗꯨꯗ ꯇꯥꯏ꯫ ꯃꯆꯥꯅꯨꯄꯤꯗꯨꯒ ꯃꯄꯨꯔꯣꯏꯕꯒꯗꯣ ꯙꯅꯄꯇꯤꯅ ꯗꯝ ꯗꯝ ꯐꯨꯗꯔꯦ꯫
ꯑꯃꯨꯛꯀꯤ ꯈꯨꯇꯥꯗ ꯂꯩꯃꯥꯏꯗ ꯋꯥꯟꯊꯈ꯭ꯔꯦ ꯑꯗꯨꯃ ꯈꯟꯅꯕ ꯈꯥꯝꯗꯣꯛꯄ ꯆꯪꯂꯨꯕꯤ ꯁꯨꯂꯣꯆꯅꯥꯗꯤ ꯂꯤꯂꯤꯅ ꯃꯥꯒꯤ ꯃꯌꯥꯏ ꯄꯨꯝꯕ ꯍꯩꯖꯤꯟꯗꯨꯅ ꯙꯅꯄꯇꯤꯗ ꯂꯩꯁꯅꯥꯒꯤ ꯃꯤꯁꯤꯒꯤ ꯃꯇꯥꯡꯗꯨꯗ ꯄꯦꯟꯗ꯭ꯔꯗꯨꯅ ꯐꯨꯔꯤ ꯕꯨꯠ ꯑꯃꯅꯗꯤ ꯀꯔꯝꯅ ꯃꯤꯁꯤ ꯑꯃꯒꯤꯗꯃꯛ FIR ꯄꯥꯜꯂꯨꯒꯅꯤ ꯄ꯭ꯔꯨꯐꯁꯨ ꯂꯩꯇꯕ ꯑꯃꯒꯤ ꯀꯔꯝꯅ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯨꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯋꯥꯈꯜꯗꯗꯤ ꯈꯜꯂꯤ ꯄ꯭ꯔꯨꯐ ꯑꯃꯠꯇꯕꯨ ꯂꯩꯔꯗꯤ ꯑꯥꯏꯟꯒꯤ ꯊꯣꯡꯗ ꯁꯦꯈꯔꯕꯨ ꯃꯔꯥꯜꯒꯤ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯒꯦ ꯄꯤꯅꯤꯡꯂꯤꯕꯅꯤ ꯑꯍꯛꯄ ꯆꯩꯔꯥꯛ ꯑꯃ ꯆꯩꯔꯥꯛꯁꯤ ꯄꯤꯗ꯭ꯔꯤꯉꯩ ꯃꯍꯥꯛ ꯃꯁꯥꯁꯦ ꯏꯪꯊꯒꯗꯕ ꯃꯥꯟꯗꯦ ꯑꯗꯨꯅ ꯇꯟꯖꯥ ꯐꯪꯂꯤꯉꯩ ꯈꯨꯠ ꯄꯦꯟꯅ ꯐꯨꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯇꯧꯍꯩꯕ ꯇꯧꯍꯩꯗꯕ ꯊꯤꯗꯨꯅ ꯗꯝ ꯗꯝ ꯂꯥꯎꯅ ꯍꯦꯛꯇ ꯐꯨꯊꯔꯛꯄꯅꯤ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯂꯝꯂꯒ ꯅꯩꯕ ꯌꯥꯕ ꯅꯩꯔꯝꯂꯒ ꯕꯨꯠ ꯂꯤꯂꯤꯒꯤ ꯊꯋꯥꯏ ꯙꯅꯄꯇꯤꯒꯤ ꯍꯛꯆꯥꯡꯗꯒꯤ ꯄꯥꯏꯊꯣꯛꯈꯤ ꯋꯥꯔꯤꯁꯤꯒꯤ 63 ꯁꯨꯕ ꯇꯥꯡꯀꯛ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯊꯝꯖꯈ꯭ꯔꯦ ꯑꯗꯣꯝꯅ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ ꯑꯃꯗꯤ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯨꯛꯅꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ